अहान बदयम नमरो इपा पावमा आरामबाई टेंगुलगी कमांडर इन चीफ कोरुंगानबा खुमन दगे लोखचगे UNLF-MPA की कैप्टन eymba L.Thangjing Naoba Kanto Sabal Imphal West masagi anaba Amana manung matam chadana leikhidaba thamoi sokna nungaijade Eymbagi thawai na mapu gi leikolda engna chikna leiba oirasu hyna thounijari aduga mahaki atop update amadana iputhau pakhang bana panba leibakni mapugi nungtam hingsi sanade mai itlaga langba henbani sengba henbani aikoi ninghanaba yade aikoina thauna leina thengnaba tai mapu chetna thagon sei haina koronganba khumana phongdokpiri aduga mahaki aroiba update tana ireibak ifurup ki damakta ninghanadana thengnakini 80 volunteer fast base aduga mathang update asina kanglei paki mairadi gile khachage PM Modi na Manipur gi damakta tawrokliba thabuk sing asigi laman aikoina singba mathau tai biren India lainga ka satminadraga de Manipur da natana North East kan bawagani kumjali singam sampan humpuga mathoi gi matung da Manipur da sanglak pamay sing citizen nate kumjali singam sampan humpuga mathoi gi mamang da leramba kangrup kuding punna tungkoina leminagani Prime Minister Narendra Modi na Manipur gi damakta tawrokliba thabuk sing asigi laman aikoina singba mathau tai haina Chief Minister N Biren na phongdokre ngasigi thoram adu da beneficiary lising kun ga taruk ta health that education amadi labor benefits in yenthoki Chief Minister na makata na phongdoki badi Department of Skills Labor Employment and the Entrepreneurship Government of Manipur gi makata Manipuri Buildings and Under Construction Workers Welfare Board na sinduna Palace Compound leiba hapta kang jibung du pangthoki ba mega function for distribution for welfare beneficiary gi thoram gi Chief Minister Biren na phongdoki bani thoram adu da BJP President A Sardar Labor Department gi Minister Haikam Dingo yauna MLA Minister Singsu Saru yaki Chief Minister na makata na phongdoki ba da hujik Manipur gi oiriba phibam awaba tangkak amada miyam satminari lengak na sumyam na tawdaba yadaba thabuk sing leptana paikatli mamang sahi gi hum dege horokibi irang asina lengak amadi community amakta atatai oina tainarakani haiba khallude irang asina maram oiduna misimina kaya thokiba yum kaya mai thakiba thokaning daba thawdo kaya thokiba sileibakti bani haujik lamdamasda santi khara lakpa hore singkhong singya da state force tambal loisilakadore sahi manga taruki mamang do oiramba santi leiba nungaiba mingset leiba Manipuri adu amuk hanjilaknaba miyam punna hotna minasi haiki video sing bibagi damakta mayam pungna amukan thagachari anob update ki damakta online Manipur YouTube channel asbanuk video na subscribe to video. Thank you.